Orang mampu dengan bina muka bayarkan sunita bibi aerojerik nimor food manipu matanga ada kan dari lah matanga merancang Rajendra Singh Presiden Menteri Saika Paisat Awan District Masa Geto Pemberi Pembangunan Delegasi Negara Antara Menurut Tanuk Wagi Presiden beberapa perancu Geto Pembangunan Delegasi Negara sendiri Arwai Buddha Pengimam Mahendra Kumar National Secretary dari Saika Academy Geto Pembangunan Delegasi Negara Sendiri Wedding dari semua 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 volunteer semua BSF semua yang berbuat berbuat musim dari. Nonton tentang apa yang kita nazari bah usaha nabat masuk dalam pengurus sendiri. Nonton bila apa yang kita bisa nazari. Ketika benar orang yang kemana ini terisi kerana masih di sini orang merah itu begini. Mara cukup perlu cukup bigi bukan na lay mana memantang gadbiram na ba curu nolong na kasi masigi taurum asida lembi reiba kwai kibiksu lai kat bayau winaba ningsingjen laikat bagi orang maka tetap sadana pengasigi lengbi rei ba kwai puno ko taram na opi bagi warol bibina ba tokjom koi tokjom sim ape milabo kau sendiri ahan bada jagat ki mabu aina ikong no khramjari loina na lamdam sibu konbirba isor amadi punamaki maphamda aina norungla ikai khumna jaba usar ahan bada mithu oibiriba ikai khudaraba mingona panjarabada
Nongmaithem Kiran Kumar, Convener, Manipur Advisory Board, Saide Academy, Delhi, Sir Kiran Kumar Bu, Taram Nokser. Ani Subada, Thoram Mapu, Ibiribi, Ikai Kumnazarabi, Mingoina Panjarabada, Khorakpam Sunita Devi, Advisory, Ningol Khut, Manipur, Madam Sunita Bu, Taram Nokser. Lunana Mari Subada, Ahum Subada, Akanaba Mitung Ibiriba, Ikai Kumnazariba, Mingoina Panjarabada, Kwemeangi, Oza, Morang Them Rajendra Singha, President, Manipur Sahitya Parishad, Masa Thobal, District Pu, Ikai Kumnazaba Luena Taramna Useri. Akanaba Mitung Ibiriba, Ikai Kumnazariba, Mingoina Panjarabada, Tongbram, Babulan Singh, President Korirol Sandoglu Wangjing, Koipunamaki Oza Webiriba, Oza Babulan Busu, Taramna Ukseri. Matangda Akan Toksom Ningol Kundongbam Ongbi Gunamani Laimabu, Taramna Ukseri. Matangda Yumnam Kainahal Ai ihul mana pangbigadabi mingoina panjarabada haikam chauba debibu taramna ukseri pumna maki mingoina panjadrabasu ngasigi thoram masida lingbiragliba aiba aibi punamapu taramna ukseri bardan phangduna lingbiragliba punamak amadi media gi paungnising ningol khutki maikaidagi aina taramna ukseri Panbada Sitha Horaba, Mayam Busu, Amuk Taramna Ukseri, Amuka Hana Mayam Punamapu, Taramna Ukseri. Thanks, Daigi Waralushinjare. Thank you. Ingol Kut, Manipurgi, Ahum Suwasai, Mapok Torum, Amasu, Manalan Toku, Taromasida, Lengi Liba, Punamapu, Ahan Mamotada, Kurumzari, Aduga. Masigi matang tarakpada ngasigi asumba thauram masibu thawai happy dana ayai tangbanda lengsin biriba ahli bosing mingoina hangatjarabada Nongmaithem Kiran Kumar, Convener Manipur Advisory Board, Sahitya Academy, Nai Delhi. Aduga thauram mapu oina lengsin biriba Khorakpam Sunita Devi, Advisory Ningol Khut Manipur. Aduga akanaba mitung oina lengsin biriba ngasigi mifam asidadi akoina hanana thorang tobudadi mahaki ayabaga loinana asumba akanaba mitung asida phamigani haina ayaba pibirkiba ngasidi isagi haksang namdabana maram oidra lengbirakraba naurang gandar sing ojabusu asumba thoram asida yaumigani haidana haibirakodagi nungaijaba phongdoksaba oina ojabusu tarama uksari aduga loinana Marangthem Oza Rajendra Oza Tongbram Babulan Oza Singh asida koiga mafam asida dum tona tinadana leibin naba Oza Singh aduga loinana Yudam Mohindra aigi yamba punamak sing ngasi pampam langda lengsin biriba punamuku ikai kumnaku ucari asuga maningol kodasi haudokiba chi akoina sahi ahum phajale ada hariba haudokpa matam asida karamna haudorkibage masi kanagi lisingna natragana kari maramgi damakta akoina masi haudokpa darkar leirabno haiban sing singdi maramda khajitang aina panjali ada mayam ngati gadabamna hariba wafam masi palapa matamda wangang jariba ai isa jesu khari involvement leibini na khara ai so toina panjadawra ada masi waron biro hairaga masagi wari oina tawleire haidna ningjing bigadaw kitang leiba duna yana mayamda hangga chawbul lising aniga tarak nipan so lising aniga tarak nipan asaida akoina saida gi thorum sing he yaw wasapa matamda akoigi isal sing haiba tare masi ningol putta tawriba isi sing isal sing je masi ga loina na he sappa se khoitam hariba 2018 gi somewhere
matam amada exact matam do ningsing jadre asi akhona yanglam ogai asomda thoram amaga chetpani numitu dai khoina halakpa matamda hosiki ngasigi secretary bubiriba secretary oina thau bubiriba chawba devi kisan duga oza gonamni leima aduga thongara tabam biswamitra haidana aigi he loina nasami nasaba adai ahal amani gai khoisi aigi garida numitu da halakhi haribu numitu da aina haijabani akoigi isi isan jingsida sumain tawdana ma atai tai mafam gisu ningon gi oiba dupi singgoiba saise gi sangsanse loina leire akoi sigi lamdam je somdadi khonghong ji yam ta phawre karmai tawsige ai sangsan amtang nupi gi oina lingkhat ningi singa singba sing moi tara sina ihanana banumishida phambani aduga numituda aina speech samakhat aidi minini phurum jang udar kali ai bibiramba oza heba tare aidi inau jindi thoi aina sei kitang hal akoi ni sina adumai tawdana numituda tawgibani aduga hariba numisida lingkhat pani hairiba khori leima hendhoi bi haiba mana title asi ekoni kari da mukta kamdona pibano haibadu matangda amasung ima ani sigi samlapa punsi wari miyamda koi marik chumna thamna wana jage masigi matang juda pabi na bidamda khori lema hendo bi managi matangda pabi na bidamda payumnam wangen thoibi nexin bidangna ba hangachari punabapu gokno no kurumjari Sibuk parah ni akan lepo. Ningon Khut Manipur Wangjingi anirak suba sahigi mapu kumon thoram numit asida khori leima henthoibi ewat mana khusin na jagadoriba asigi maramda samlabna oja singi mahamda khamanjari Manipur gi mafam kayada pangthoknariba saireng saidilnaba kabi samelin kaya asina Manipuri khorirol gi chawkhat khongjelda achouba thodang ama pangthok libani masina aiba aibi singbu mai iklibani mathau hap libani tumduna leramba kaya bu yakai hallibani anauba kaya saphong hallibani asigumba maru oikraba thoram asida thawai haksang yauna sahi kaya lisang sitna charuk yaduna lakhibi singbu ikai khumnaba utpa haibasi Ningon Khut Manipur Wangjingi pamani ngasigi nupana ngamna panba khunai asida hanthaba thak amada leiriba nupi singna yumgi asinba kaya imung manungi athingba kaya khunai gi minom miwa misha kaya bu namthek tuna khorirol gi iselda saruk yarak liba singbu pukning thogatpa Ningon Khut ki pambani pandam asigi damakta khori leima henthoibi mingthol asi Ningon Khutna lanthok sebani mingthol asiga citation sakhangse shal amadi khudon potka loinari mingthol asi Chriskum lising ani kungamathoi asida Srimati Moirangthem Nilakumari Devi amasung Srimati Nayabati Longjambi anida lanthok seri ahan nongkada koi ima amatang hana koksinjage Moirangthem Nilakumari Devi mayang mangda lingching ngaklang lepi na ba nisingjari ngajai hauji mikup asimaktada khori leima henthoibi mingthol lanthok lagadabi Moirangthem Nilakumari Devi gi maramda ningsingjari pokpa tarik January 19 1998 ing mapuroibagi ming Moirangthem Mahabir Singh Leifam Pongba Nongthongbam Leikai Imphal East Mahai Thak BA Part 1 Pairamba Simpham Oza Atai Thabak Singh Huyel Lanpau gi Kalam Nis Social Work Phong Khrabel Khui Singh
Sefong amasung pausi singda saireng wari macha khara phongkhre. Hentui bi laima kori laima hentui bigi ima Nilakumari da guest award kara hapsari masi ki president bini ba Sunita na kusin na ima Kusnam na yabati bigi musiwari pabi na binamukta Waisabam Radhe laima oksinjari Nam Nayabati Devi pen name da Nayabati Longjombi Ikai kun busari han maktada Madam Nayabati ki pokpagi tarik January kundaru so bisingama samapan nipugu nipan apokona Longjam Babu Singo apokpi Longjam Pisak Devi pokpam Sagolburn Kambam Lekai Impal West Bapuroiba Khoisnam Gauramani Singo Masanupi Mari Nupa Ama Leifam Uripok Khoinam Lekai Mai Githak BA B.Ed Pairam Basinpam Oza Pong Krabalai Khonjel Amatang Saireng Solising Samapan Umpumapan Singtha Jariba Thabak Sing Manipuri Korirol Gi Ihoda Achauba Saklol Ama Lauriba Saireng Saidinaba Gi Thauram Manipuri Mapam Singda Pangthok Nakhiba Kayada Lapa Nakpa Thidana Awa Ana Tungoinana Thawai Hakchang Yauna Sarup Yaduna Bisang Sitna Lakhiba Saireng Kaya Pabi Khiba Pau Sia Singda Saireng Kaya Phongbi Rakhiba Madubu Singtha Jaduna Mingthol Si Lamthok Jabani Rangdem Oza Rajendra Amadi Oza Babulan Anibu Kongtokse Koi Oza Rajendra citation Lamthok Bigani Agolena Koi Oza Babulan case award Kusin Bigani कैसे वाले जाओ प्लेन Lantuk na ba koy thabak lokit thau pai ka chage hai riba kajem pramodini nixing mana masi gi matang da citation namadi biodata na singba pathok pinaba lakurak kon biepcha bu Action Lena Bangladesh. Aina hanba makta tin biriba ojangbu marup mapang unamapu ukuk na purum jari loina na ngasi khaidem pramodini ningsing mana lanthokpagi thoramda mate pamatan hajari Manipuri khoriron gi atiada arang bathwan michakum oina ngaliba ahun gi manungda ama oiba khaidem pramodini Devi Mingda Saknai Rava Aiva Moirang Them Rajendra Singh Tientha da Laibana Katpi Manan Horiron gi mana ayamba afaba lai khallaga pibani lai I bai I daba phong daba yengludana Horiron gi thabak singbu maipu na thaudang laudina
चेलिबा चोंगिबा सिंसु पुंगिंग थौगटपा हाइबसे निंगोन खुदकी अपामबनी मना खोरीरोनगी लमदा कथोकपा लोइनना लिसांग सिना चेंजा चोंजरबी कनागुंबी अमदा सही अनि खुदिंग पीगदबनी मना असिदा साइटेशन अमा सालमा अमसुंग सेल लिसिंग मंगा लोइनरी 2021 इंगी ओइना श्रीमती खुंदोंबम ओंबी गुनी लेमा लोइना ना खाइद्रम पामोदिनी निंगसिंग मना 2021 फंगलबी श्रीमती खुंदोंबम गुनी लेमा देवी की छमलप वारोन थमजरी पोकप लैबा पोकप लांगबन की मापन लिसिंग अमगा समापन हुमफु हुमदोय अपोकप थौसोम सरूप सिंह अपोकपी थौसोम ओंबी अनौबी देवी पोकनफम हैरोक पातु थौसोम लैकाय महैगी थाक मेटिकुलेट मरी लैनरिबा लुप मणिपुर की मरु ओइरबा खोरीरोनी लुप खरगी असंगबा मेंबर ओइखी निंगोन खुद मणिपुर की फाउंडर प्रेसिडेंट ओइनसु थौपुरी फोंख्रबा लाइरिकसिंग समलमना पंजरबदा अहानबदा सकफम मोलबा मालेम सैरेंग 2005 अनीसुबदा इजा साइमादी ख्वांग यौरे सैरेंग 2007 अहुमसुबदा इमै नते तौरानी अंगांगी वारी 2008 मरीसुबदा लैचिन खनख्रबा था जवारी मचा लिसिंग अनि तरामापन सिंथा नरीब थबकसिंग अईबी असिना खोरीरोनगी थबकसिंगदा तरक लिसांग सितना थौदांग कया लौरखिबा खोरीरोनगी लुप खरदा अचंब लुपलोय ओइदुना सरुप यारखिबा निंगोन खुद मणिपुर लिंखटपदा अचौब थौदांग यारखिबा कयाबु सिंथा जब ओइना खाइदेम प्रमोदिनी निंगसिंग मना लांथोकजरी अरोइबो ओइना अमुक हन्न खुरुमजरी अखोइगी निंगोन खुना मना सिगी डोनर बिरिबा अजारा जेंदा कोई खुदोन बोरमदन बिजनिंदा लांथोक बिगरे बेसना खान अमसुंग साइटेशन कुशन नबी क्रो मतंगदा केस अवार्ड कोई मरांगतेम अजारा जेंद्रना डोनर अमा ओइना कुशन नबी गनी तदा ओजा सिंगु इकोकनो न खुरुमजरी युमनाम कैना हल आई इहुल मना सिगी मरमदा युमनाम कैनाहल थौबाल अथोपमदा लैबी असिगी मचानुपी युमनाम वांगलेन थोइबी उतमबलाना अपोकपी पालेमगी मिंगलेल लौदुना कच्चबा मनानी वांगलेन थोइबी नहा ओइरिबी मचिन तुमना इंखलकलिबी वाक मानी मतिंग लैबा सैरेंग इबगी दमक्तदा खोरीरोल की मना खरसु फंखबी अईबी असी मणिपुरी लोल अमसुंग मयेक की दमक्तदसु चेन चोंगलिबी अमनी महांगना मणिपुरी लोल सिजिन्नबा हेंगत हन्नबगी पांदमदा मणिपुरी खोरीरोल की पुकैदा लाइरिक खुदोल तौबीरिबा अईबिसिंगना इबा लाइरिक सिंगी मरक्तगी लोन्यान ख्वाइदगी हेना याउद्रबा लाइरिक मना खनगत लगा सही अनि खुदिंगी पिबीनबा कच्चबा मनानी मना असिदा सक्ताक से साल अमसुंग सेल ओइना लुपा लिसिंग मंगा यावी निंगोल खुदकी मपोक नुमित पांगथोकपदा मना असिबु यंथोकनी लिसिंग अनि कुनमाथोय इंगी ओइना हैखाम चावबना इबा सोनेट की लाइरी नुपी मपोक हाइरिबसिदा मना असि लांथोकलगनी मेदाम चावबु थागचरी
Yumnam kainahal ai ihul sakhang mana lising ani kunmathoi phanglabi haikam sawa mana phangliba lairik nupi mapok saireng pokpagi tarik Mas ama lising ama kasamapan humbudara nithoi apokpa tonjam Mohori Singh apokpi tonjam ongbi maipakpi devi mapuroiba haikam mani macha sing pongnafam lilong arapti mamang lekai haujiki leifam wangjing bazar mahaigi thak BA yauriba khorirol gi lup khorirol sandoluk wangjing ningol khut manipur wangjing haujik secretary gi thau pubiri phong khraba lairik sing pause amadi se phong singda saireng wareng khara aiba saireng lairik laikang lada yening wari macha nupi mapok sonet saireng mana phanglaba lairik nupi mapok sonet oina semlaba lairik semlaba saireng homphudara gani thoi yawa lairik ni manipuri khorirol tangna phangba pothok ama oiriba saireng sing asi khut tharakpa matamda aibi asina manipuri longi wahai sing tamak sijinnabiduna ibagi mawong ama mayek sengna uri adubu singthaduna mana asi lanthokpani lengthok birangnaba kauksunjari ahan magada akoi ngasigi ahan magada ngasigi GPS na dalo to man ahan magada akoi ngasigi GPS webini ba Wajah Kiran Kumar na donor da Lengyan kudun tambingen donor oimiri bi Yumnam Uttam Bala Devi imada oina to buyona Uttam Bala takpire aduna mai to reda Yumnam Kainan Devi donor ama oimibagi kudon tangor matungda Yumnam Uttam Bala mandasu kudon lama ingon kana tamjari si matangda koi donor da GPS na koi gi mana pambiri ba sauda lengya namadi citation kusuna bigen mana sigi case award Wajah Sunita na koi donor Wajah Sunita na mana pembiri bersaudara kusun nabi kan masih ningol pun lantok coba dari dalam sum mana pi bagi thauram matang sida loisile